mayambu ahanbamaktada BS6 channel gi maikidagi taramna oksari numidang wairamda phongba pausi singdagi maru oiba pau update khara miyamda thamjari Tronglawbida ngarangdagi ngasi ayuk phawba kuki singna nongmai kapsilaktuna landarakre Moirang Police Station gi manung chana laiba Tronglawbi maningda kuki khulai paiba singna singthaktagi akanba mawngda attack satharakre Satarakiba attack adana maram oiraga mafam adagi khunja sing mipainakre kuki khulai paiba singna satarakiba nomai kapsilakpagi attack adu Tronglawbi maning high canal da laiba Sikh Regiment gi kangbuna nomai round kya kaptuna tankhai kre hairi Thaudo asi ngarang numidang pung 3:30 tarakpa adwaidagi hauna molfei tampak amadi laika molsang haina khangnaba kuki na namna taba singthaki khul ani asidagi kumtharaklaga attack adu sathaba haurakibani haina mafam adugi khunja singna phongdorakhi attack adu ahing chupa ngahak kaplamlaba matungda ngasi ayu anganbada akanba mongda nomai kaplakpadagi makhatana khut thongnarakpagi thaudok chatharakibani Tronglawbagi maning high canal manakta duty tadana leiba commando gi team amadi Moirang police person singna mafam aduda changi haibada high canal da leriba Sikh Regimentna makhoi changbagi order leite haina changhankide Tronglawbi khunja singna makha taraduna high canal da leriba kuki khulai paiba singna nomai kapsilapagi chang asum hengalakpadagi Sikh Regiment gi kangbu aduna Kesper gari thogjinduna nomai kaptuna tankhai kibagi mong mali hairi Kuki singna chatharkiba nomai kapsilapagi thodok aduda laikai aduda leiba lairen mayum mangol koba miyoi amagi yum kubliba jinga mathakta nomai maru ani faujilapagi mafam leirammi loinena ingkholgi akoiba khaba jinga singdasu nomai maruna phaudoktuna chatkibagi mafam kyasu leirammi adubu thodok aduda aso apan yaukibagi paudi haujukmaki oina phangba ngamdre Matamattamgi oiba e-pau update singidamak channel asibu miyamna nuksibiduna like comment subscribe tawbinamu